이제 온 거. 나 이제 온 거. 부르게. 부드럽게. cái hai nữa thế nào chị la chừng lại chừng thổi đấy chưa đấy chưa 내일 보내시 람다 랑이요 나한 좀 까이나 많이 아시 랩톱 사 코진탕 까이노 까이노 아시 로선 잠 롬바네 아시 로선 징 덕진진 따오 굿딩기 또 아시 상이지 아 빌어 가다 빌어 good 빌어 라 이스 야 와라 산 사자이바 가다 빌어 비도로 good mo ina si dia nga di mo ina how how kaino ama October siman ilai jenguse dagi manung sidagi ni ma ilai sitan chakris ha kai tan chaki haino ba yaurio me ka manung dai ni man lai kaino quay gu chật lạc giận nổ xin lấy hầu đi lọ chắc khi nó thấy chưa chậm hết một bắt tay biang pam lắm tao tao nó ô mua lên phải hai pam ạ thế nó mang dân tao ấy nó chỉ mà con nó dân tao rồi chứ cái nó ủa xíu mà bà mua lên cha sao cái gì 오늘 란자도 비야 만 bene mase 란자도 비야 만 bene ba che boom taro sini yan nung ay taro is ku chap tau ni ki ha bunga taro có cái thing đi sẽ học cái lắc bắt tạ có cái thing đi thôi bà nó mang camera cái hết xí xin han thằng bữa cái nào đó lấy đồ mà pan xà và sinh sẻ chứ hiện xí để kia mapana fazaba satli swaidadi lam thara fazana hetradi yare sidi
ꯁꯤ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯦ ꯈꯜꯂ ꯈꯜꯂꯒ ꯍꯦꯛꯄꯅꯤꯅꯅꯦ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯩꯅ ꯍꯦꯛꯄꯁꯦ ꯑꯗꯨꯗꯤ ꯀꯨꯏꯔꯅꯤꯕ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯦꯛꯎꯒꯦꯁꯦꯕ ꯇꯣ ꯂꯩꯇ꯭ꯔꯥ ꯌꯥꯝꯅ ꯆꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯦ ꯄꯨꯟ ꯊꯝꯁꯦ ꯄꯣꯠ ꯆꯩꯁꯦ ꯑꯗꯨꯝ ꯍꯦꯛꯑꯁꯦ ꯈꯔ ꯌꯦꯡꯕ ꯆꯪꯈꯤꯅꯕꯅꯦꯕ ꯀꯥꯟꯗꯗꯤ ꯄꯣꯠꯂꯒ ꯆꯥꯁꯤ ꯊꯝꯁꯦ ꯁꯤꯁꯨ ꯌꯥꯔꯦ ꯍꯦꯛꯄ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯐꯖꯔꯦꯗꯣ ꯁꯤ ꯄꯣꯛꯆꯣꯏꯁꯤ ꯐꯖꯗ꯭ꯔꯥ ꯃꯈꯥ ꯇꯥꯏꯁꯦ ꯁꯤ ꯃꯈꯥ ꯇꯥꯏ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯪꯕꯗꯣ ꯆꯠꯐꯝ ꯂꯩ ꯋꯥ ꯁꯤꯃ ꯂꯩꯁꯦ फ्रेशनी ऐसा कुछ चावद्रा ꯀꯨꯡꯁꯟꯅꯕꯅꯤꯅ ꯑꯅꯝꯕꯅ ꯃꯈꯥꯁꯦ ꯍꯦꯛꯇꯣꯛꯄꯅ ꯐꯩꯕ ꯐꯨꯜ ꯇꯥꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯅꯅꯦ ꯇꯤꯟ ꯉꯥꯛꯇ ꯆꯥ ꯂꯩꯔꯝꯅꯦꯕ ꯐꯅꯌꯥꯝ ꯁꯣꯏꯅ ꯇꯤꯟꯁꯦ ꯍꯥꯠꯂꯕꯅꯤ ꯐꯖꯔꯦ ꯁ꯭ꯋꯥꯏꯒꯤ ꯁꯤꯡꯁꯤꯁꯨ ꯐꯨꯜ ꯇꯥꯔꯛꯏꯁꯦ ꯁꯤꯁꯨ ꯐꯨꯜ ꯇꯥꯔꯦ ꯁꯤꯁꯨ ꯈꯜꯂꯛꯏ ꯅꯣꯡꯒ ꯇꯥꯈꯤꯕꯒꯤ ꯀꯣꯕꯤꯁꯦ ꯐꯖꯗ꯭ꯔꯥ ꯐꯨꯜ ꯇꯥꯔꯛꯏꯕ ꯁꯤꯃꯁꯨ ꯋꯥꯡꯅ ꯇꯥꯔꯤꯁꯦ ꯆꯥꯎꯗꯣꯏꯗꯤ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯋꯥ ꯈꯨꯐꯖ ꯑꯃ ꯇꯧꯔꯦꯍꯦ ꯂꯣꯏ ꯐꯖꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯗ ꯌꯦꯡꯉꯨ ꯐꯔꯛꯏꯁꯤꯡꯁꯦ ꯁꯤ ꯍꯌꯦꯡ ꯍꯦꯛꯄꯗ ꯌꯥꯎꯔꯁꯤ ꯑꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯍꯦꯛꯆꯜꯂꯁꯤ ꯐꯨꯛ ꯌꯥꯔꯝꯅꯦꯕ ꯁꯤꯁꯦ
ꯅꯠꯇ꯭ꯔꯥ? 우름 달래 되네. 자, 되게 시기 마루이. 자, 아시시가 그땅 핵시. 시마루이스는 하위버거. 그래서 그서냥 좀 핸도레이스. 아니 핵 장아가 좀더 그룹스 뿐뿐 탐매버거. 농이 농 따비 짱더버도. 하이 까이노. 피자도 이제 탓팜. 시 꽂ꯂꯒ ꯆꯥꯕꯁꯨ ꯍꯥꯎꯋꯦ ꯅꯍꯥꯟꯒꯩꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯨꯗꯗꯪ ꯍꯥꯞꯄꯦꯕꯀꯣ ꯉꯁꯥꯏꯗꯤ ꯑꯆꯥꯝꯕ ꯂꯩꯕꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯗꯅꯦ ꯇꯣꯝꯕ ꯈꯣꯏꯕꯥꯅꯤ ꯀꯣꯠꯄ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯅꯣꯡ ꯇꯥꯔꯛꯄ꯭ꯔꯣ ꯅꯣꯡ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯇꯥꯔꯦ ꯆꯪꯉꯁꯤ ꯂꯣꯛ ꯊꯨꯡꯂꯤ ꯇꯧꯋꯦꯕ ꯅꯣꯡꯗ ꯌꯩꯔꯗꯤꯅꯦ ꯅꯥꯗꯣꯏꯖꯥꯠꯅꯤ ꯅꯥꯔꯗꯤ ꯑꯁꯪ ꯑꯃꯥꯟꯁꯤꯁꯨ ꯆꯥ ꯌꯥꯔꯣꯏꯗꯣꯏꯅꯤꯗꯅ ꯁꯤꯗꯤ ꯈꯔ ꯐꯕ ꯃꯔꯛꯁꯤꯗ ꯍꯥꯞꯄꯁꯤ ꯑꯗꯒꯤ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯃꯒ ꯄꯥꯏꯔꯛꯑꯒꯦ ꯅꯣꯡꯁꯤ ꯄꯇꯠ ꯍꯥꯏꯅ ꯍꯧꯔꯛꯏꯁꯦ ꯆꯪꯉꯁꯤ ꯁꯤ ꯃꯔꯣꯏꯁꯤ ꯍꯦꯛꯑꯒꯨꯝꯁꯤ ꯁꯤꯁꯨ ꯍꯥꯏꯗꯤꯁꯤꯁꯨ ꯐꯖꯔꯕꯅꯤ ꯁꯤ ꯐꯩꯗꯣꯝꯁꯤꯃꯅꯦ ꯇꯧꯒꯗꯣꯏꯁꯤ ꯅꯣꯡ ꯇꯥꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦꯅ ꯇꯦꯖꯄꯇꯥꯁꯨ ꯌꯥꯝ ꯇꯥꯏꯅ ꯈꯨꯠꯂꯣꯏꯅ ꯆꯪꯉꯁꯤ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯃꯄꯥꯟꯗ ꯇꯞꯇ ꯀꯩꯅꯣꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯂꯩꯕꯗꯣ ꯑꯗꯩꯗꯨꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯁꯤꯃꯗꯤ ꯆꯥꯝꯗ꯭ꯔꯤ ꯁꯤꯃꯗꯤ ꯑꯥꯗ ꯀꯣꯝꯄꯥꯛꯇ ꯀꯩꯗ ꯐꯖꯅ ꯑꯗꯨꯝ ꯂꯨꯞꯊꯣꯛꯑꯒꯅꯦ ꯑꯗꯨꯝ ꯃꯆꯨꯝ ꯇꯥꯍꯟꯈꯤ ꯌꯥꯔꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯃꯣꯠꯇꯦꯕ ꯑꯝꯇ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯁꯦ ꯌꯦꯡꯉꯨꯅꯦ ꯐꯨꯜ ꯇꯥꯁꯜꯂꯛꯄꯒꯤꯅꯤ ꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯩꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯒꯤ ꯕꯣꯛꯆꯣꯏꯁꯦ ꯃꯅꯥ ꯑꯆꯧꯕꯁꯨ ꯌꯥꯎꯔꯦ ꯐꯗꯤꯒꯣꯝꯗꯣ ꯑꯗꯒꯤ ꯍꯋꯥꯏꯃꯨꯕꯤꯒꯤ ꯀꯩꯅꯣꯗꯣ ꯃꯅꯥꯗꯣ ꯈꯔ ꯑꯗꯒꯤ ꯁꯤꯁꯤꯅ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟ ꯁꯤꯁꯤꯅ ꯄꯤ ꯊꯥꯗꯣꯏꯗꯨꯒ ꯀꯩꯅꯣꯗꯨꯒ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯍꯦꯛꯂꯛꯄꯗꯨꯒ ꯂꯣꯏ ꯆꯥꯝꯃꯦ ꯂꯣꯏꯔꯦ ꯃꯆꯨꯝꯒ ꯂꯣꯏ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯀꯥꯏꯇꯣꯝ ꯃꯈꯣꯏꯕꯥꯅꯤꯒꯤ ꯁꯤ ꯆꯥꯁꯦꯅ ꯍꯥꯏꯅꯩꯅꯦ ꯀꯤꯝꯆꯤꯒꯗ ꯇꯧꯔꯒ ꯆꯥꯁꯦ ꯐ꯭ꯔꯤꯖꯇ ꯂꯩꯍꯧꯕꯅꯦ ꯑꯗꯒꯤ ꯁꯤꯒꯤ ꯆꯥ ꯁꯤꯁꯤꯅ ꯉꯁꯥꯏ ꯂꯣꯜꯂꯕ ꯊꯛꯇ꯭ꯔꯕ ꯄꯨꯔꯥ ꯏꯪꯈ꯭ꯔꯕꯅꯦ ꯁꯤꯗꯤ ꯑꯩꯅ ꯊꯝꯖꯤꯜꯂꯝꯃꯕꯅꯦ ꯊꯛꯄ ꯌꯥꯗ꯭ꯔꯦꯅ ꯕꯨꯡꯉꯣꯗꯣ ꯃꯥꯒꯤ ꯀꯩꯅꯣꯝ ꯇꯧ ꯂꯩꯕꯗꯨꯗ ꯏꯕꯥꯅꯤ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯕꯨꯡꯉꯣ ꯇꯨꯡꯅꯕ ꯍꯤꯡꯒꯣꯜ ꯊꯣꯛꯑꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯦꯛꯎꯏꯅꯤ ꯄꯨꯛ ꯁꯨꯝ ꯂꯥꯝꯃꯦꯅ ꯍꯥꯏꯕ ꯇꯣꯡꯉꯦ ꯁꯤ ꯍꯧꯔꯛꯑꯒ ꯏꯕꯥꯅꯤ ꯆꯥꯊꯣꯛꯑꯁꯦꯅ ꯏꯕꯥꯅꯤ ꯆꯥꯗꯣꯏꯅꯤ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯀ ꯕꯣꯛꯆꯣꯏꯒꯗꯨꯅꯤ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯁꯦ ꯁꯤꯁꯦ ꯀꯣꯠꯂ ꯆꯥꯕ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯆꯥꯁꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯥꯅꯦ ꯑꯩ ꯆꯠꯂꯒ ꯁ꯭ꯋꯥꯏꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯍꯦꯛꯎꯕꯗꯣ ꯑꯗꯨꯗꯒꯤꯅꯦ ꯍꯥꯞꯄꯦꯗꯣ ꯁꯤꯁꯦ ꯆꯥꯗꯣ ꯀꯣꯠꯂꯒ ꯆꯥꯎ ꯈꯨꯍꯥꯎ ꯑꯃ ꯁꯤꯅ ꯑꯩꯅ ꯆꯥꯔꯝꯕꯗꯣ ꯃꯥꯜꯂꯦ ꯁꯤ ꯆꯥꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯥꯕ ꯅꯝꯕꯤꯔꯛꯎꯔꯥ ꯏꯁꯩ ꯁꯛꯄ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯆꯥꯕ ꯑꯣꯏꯔꯗꯤ ꯐꯖꯔꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯕ ꯂꯩꯇꯕꯅ ꯋꯥꯟꯊꯔꯅꯤ ꯅꯣꯛꯄꯗ ꯆꯥꯗꯣ ꯀꯅꯦ ꯊꯤꯟꯕ ꯌꯥꯔꯦ
ꯊꯝꯖꯝꯃꯦ ꯃꯅꯤꯡꯗꯣ ꯚꯥꯏ ꯍꯥꯎꯕ ꯆꯥꯗꯤ ꯏꯅꯦ mana kulo mana kulo bột truyền có là quên bột truyền rồi mình làm cái mang cho mình làm cái sao lại đảo bộ môi này xem mà ra gì hả